Hello, my YouTube family. Manipuri homemaker channel में मैं ताराम नौकरी ngasi जिलेबी का लड्डू का साबगी रेसिपी उचर के मैं अखोई निंगोन चाकाउ सुकुई त्रे तुलगी दिवाली सुलाए लाई कटबो ओइरो दुगी इपाम द चाकाउ चपद पुबो ओइरो अखोई युम द लेब पोट खरना सुमाइना यामना लाइना यामना हाउना हेल्दी ओइना फसना साब याइको अदुदगी लांचना मरम ओइदना अखोई पुनमक्से पैसा नुंसादगी कईदगी लोइना वामिनरेको अदुदुना सुमाइना निंगोन चाकाउबगी दिवालीगी युम द यामना लाइना पैसा इचंग चंगदना यामना हाउना सुमाइना छासे मैम अदुदी जिलेबी से हाना साब हौरसिको मोइदा से कप अमा लौरे अदुदगी घी जे स्पून चौबा अनि मुक लौरे अदुदगी इनो से पैकेट अमा हापचलेको सि अंतंग फजना मिक्स ता हौरसे इसिंग हापचंद्रिङैदा अदु मा से अखोई यामना मही लांगबसु नतबा अदुदगी यामना थिक ओइबसु नतबा यामना स्मूथ ताना फजना थित्तोइने अखोई थित्पदा दुम खंगबने अदुगा इसिंग से अखोई अंता पुलब हैजनबीबा नतबको सुमाइना खितंग खितंग हाइबा जो हुजिक लोइरे मखुम खुमजलगा थंगरजे गैस ऑन तौरगा पैन से थंगलसिको अखोई जिलेबी दो लुपननबा चीनी मही दो सेमसेबा अदुदुना चीनी से अखोई कप अनि हापे दुरगी इसिंग दो कप अमा हापे अदुगा अखोई चीनी से अंतंग फजना मासे तुमहन से अंतंग सुमाइना ओलगा अदुदगी ओत्रगदी मखादा कासेनबा खोपजुंग तौरक्तोइनिदना अदुना सुमाइना लेप्तना सुमाइना ओतपीरबा अदुगा मनम नुंसिनबा खरा हापजे महौ लेनबा अखोई इलायची तो मरी खतंग सुमाइना सेगाइरगा थाए अदुदगी केसर से अखोई खुचपी अमतंग हापेको अदुगा चंप्रा से खितंग सुमजनगे महौसु लेबा अदुदगी अखोई जिलेबी दो मागी मथक थंगबदो क्रिस्पी ओइदोइनेबा केमनदोइनेबा दो अंतंग ओखाइरगा अखोई फूड कलर हापके फूड कलर से अखोई हमनिंग हाप याइको ऑरेंज येलो अदुम ग्रीन हमनिंग हाप यारे युमदा सेमजरबनिना दुना फूड कलर से अखोई खुचपी अम खतनी चांग हापिसे अदुदुना से अंतंग मिक्स तौरगा अखोई चीनी मही से यामना मही लांगबसु नतबा याम नंगबसु यादे अदुना खुदना पाइबदा नबली नबली तौबदो अदु कांदा दुम यारे अदुना से थांगदोखरगा अखोईगे जिलेबी हौनबा पैन से थांगलगे अदुगा अखोई रिफाइल ऑयल दो अदु ओइना सिनरगे 200 ml मुकी चांग हेरगे अखोई थाउ से कैसु याम चांगदम अखोई जिलेबी हौबा लड्डू हौबसे अदुदुना ngसाइगे बेटर सेमगा थांगिबा मोइदा अथितबदो अदुगिदो अखोईगे थुंगी पैकेट से सिदे हेता हापचलगा हौरगे अखोई युमदा अरैबा पॉलिथीन पैकेट अमा हेता याइको पेम्पिंग पाइप लेरगा सु यारे एनी अरैबा मा बोतल दबु ओइरे दो सुमाइना लोइना सिनाना तासलगा हापचलगे अदुगा अखोईगे याम फजना काचिलमदा तासलगा रबर अमना पुनसनबीबा अदुना नुंगाइबनेबा अदुदगी मतोन मचिनजे कक्पा कांदा यामना चेक्शनना कक्त्रगदी अमु लोइ सोइदोइनिको पिकना कअगसु अखोईगे जिलेबी दो पिट्रू पिअनी अखोई पोस्ट तारोय दम हाउसु हाउररो अदुदगी चाउमनग्रछु अमु यारोइदोइनेबा अदुदुना कक्पा कांदा याम चेक्शनना कक्पियो मागी साइज दो सुमाइना रबरना फजना पुंजलगा कअजिको अदु मचिन जे याम चेक्शनना कक्पीबा दो हुजिक थाउ सारे अखोई थाउ जिसु यामना का हेना साबसु नतबा इंगबसु नतबा फजना दुम चपचाना थाउ साबगी चांगदो अदुदा सुमाइना अखोईगे जिलेबीगी बेटर जे सुमाइना सेमगा थादरनी अदुगा अखोईगे सुमाइना जिलेबी थादरमदाइसिदा अदुम मागी गैस की फ्लेम जे हाई फ्लेम दा दुम थंबीबको अदुदगी सुमाइना जिलेबी थादबा लोइरकांदा अदुम मीडियम फ्लेम दा थंबगा तपना तौबीबा मैयाम लेखलगदी कासनमने हेंजलकनी मनुंग यौना फजना मुनबना ngौररोयबा अखोई पाबा पिकपनिना अदुना सुमाइना पकोना कोनजनबदा दुम ताबने कैसु लुदबने अखोई जिलेबी कोनबसे अदुना मथक मखा ऑन ऑनदना अखोई मागी जिलेबीगी मचूजे खितंग ओलकपदो ब्राउन कलर लाकपदो अदुदुबो सुमाइना तौबीरनी मथक मखा ऑन ऑनदना अदुगा ngसाइगी चीनीगी अखोई सिरप सेमगिबदो जिलेबी थादनबा अदुगिदो इंगनबा यादेको अदुसु लुंबु सारगा दुम थंगदमने अदुदगी यारे जिलेबी जे मागी मचू ब्राउन कलर लाइजे अदुना सुमाइना लौखलगा थाउजे फजना चुमथोकपिरनी कंथोकपिरनी अदुगा अखोईगे सारिङैसिदा दुम अखोईगे चीनीगी मही कइनोदो सारी सारी तौतो याम साबदि नतबा अखोईगे लुंबु लुंबु सारी सारी थमदोइनेबको दुम खरा अदुदुदा दुम हापचलगा मथक मखा ओलगा लुफलगा मिनिट अमा मुक थमदोइने मिनिट अमा मुक थमबदा दुम चप चाबने अखोईगे जिलेबीगी मनुंगदा मागी मबुकसिंग चे पिक
ꯊꯟꯅ ꯑꯗꯨꯝ ꯃꯍꯤꯗꯣ ꯆꯨꯞꯁꯟꯕꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯍꯥꯏꯐꯦꯠ ꯐꯠꯂꯧ ꯇꯧꯔꯒ ꯂꯧꯈꯠꯂꯒꯁꯨ ꯃꯍꯤꯗꯣ ꯆꯨꯞꯄ ꯅꯪꯉꯣꯏꯗꯣꯏꯅꯤꯗꯅ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯖꯤꯂꯦꯕꯤ ꯑꯁꯥꯕꯗ ꯁꯠꯂꯧ ꯊꯥꯗꯕꯤꯔꯅꯤ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯒ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯊꯝꯕꯤꯕꯗ ꯆꯞ ꯆꯥꯕꯅꯤ ꯑꯗꯨꯅ ꯁꯤ ꯊꯝꯃꯤꯉꯩꯗ ꯑꯃꯨꯛ ꯖꯤꯂꯦꯕꯤꯁꯤꯡꯗꯣ ꯃꯊꯪ ꯑꯃꯨꯛ ꯁꯦꯝꯖꯤꯜꯂꯁꯤꯀꯣ ꯃꯊꯪ ꯇꯧꯁꯜꯂꯁꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯊꯪ ꯂꯣꯏꯅ ꯁꯦꯝ ꯄ꯭ꯔꯣꯁꯦꯁꯇ ꯂꯣꯏ ꯇꯧꯔꯅꯤꯀꯣ ꯑꯗꯨꯅ ꯆꯤꯅꯤ ꯃꯍꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯏꯪꯗꯕꯤ ꯊꯝꯗꯣꯏꯅꯤ ꯃꯔꯨ ꯑꯣꯏꯅ ꯑꯗꯨꯃ ꯑꯗꯨꯗꯒꯤ ꯖꯤꯂꯦꯕꯤꯁꯤꯃ ꯁꯥꯔꯤꯉꯩꯗ ꯊꯥꯗꯒꯗꯕꯅꯤ ꯑꯗꯨꯅ ꯑꯍꯥꯡꯕ ꯌꯦꯡꯗꯅ ꯁꯨꯃꯥꯏꯅ ꯊꯥꯗꯔꯅꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯂꯥꯁꯀꯤ ꯑꯔꯣꯏꯕꯁꯦ ꯁꯤꯁꯨ ꯄꯨꯂꯞ ꯍꯦꯛꯇ ꯌꯥꯝ ꯆꯥꯎꯅ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯈꯣꯏꯅ ꯆꯥꯖꯕꯅꯤꯅ ꯆꯥꯎꯔꯁꯨ ꯄꯤꯛꯑꯁꯨ ꯀꯩꯁꯨꯝꯇ ꯀꯥꯏꯗꯅ ꯁꯦꯝꯅꯤꯡꯕ ꯁꯦꯞꯇ ꯂꯣꯏꯅ ꯁꯦꯝꯕ ꯑꯗꯨꯝ ꯌꯥꯔꯦ ꯌꯥꯝ ꯆꯥꯎꯕꯒꯤ ꯈꯣꯏꯗ꯭ꯔꯤꯡ ꯈꯣꯏꯗ꯭ꯔꯥꯡꯒ ꯌꯥꯝ ꯇꯧꯔꯦ ꯆꯥꯎꯃꯟꯕꯒꯤ ꯑꯗꯨꯅ ꯖꯤꯂꯦꯕꯤ ꯍꯧꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯪ ꯂꯗꯨ ꯑꯃ ꯍꯧꯕ ꯍꯧꯔꯁꯦ ꯑꯗꯨ ꯖꯤꯂꯦꯕꯤꯁꯦ ꯐꯖꯩ ꯐꯖꯗꯦ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯄꯤꯕꯤꯔꯝꯃꯣ ꯍꯧꯗꯧꯕ ꯃꯥꯜꯂꯤ ꯃꯥꯟꯗꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯐꯖꯅ ꯀ꯭रिꯁꯄꯤ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯃꯅꯨꯡꯁꯤꯅꯅꯦ ꯃꯍꯤ ꯐꯖꯅ ꯊꯣꯛꯄꯅ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯌꯥꯝ ꯐꯖꯅ ꯄꯔꯐꯦꯛ ꯑꯣꯏꯔꯦꯀꯣ ꯑꯗꯨꯗꯤ ꯂꯗꯨꯗꯣ ꯑꯃꯨꯛ ꯍꯧꯔꯁꯦ ꯃꯌꯥꯝ ꯌꯥꯝꯅ ꯍꯥꯎꯕ ꯕꯦꯁꯣꯟꯒꯤ ꯂꯗꯨ ꯑꯃ ꯍꯧꯕ ꯍꯧꯔꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯕꯦꯁꯣꯟꯁꯦ ꯀꯞꯁꯦ 1 1/2 ꯂꯧꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯦ ꯑꯃꯨꯛꯇ ꯄꯨꯜꯂꯞ ꯍꯩꯖꯤꯟꯕ ꯅꯠꯇꯕ ꯈꯖꯤꯛ ꯍꯩꯖꯤꯟꯁꯦ ꯃꯍꯤ ꯂꯥꯡꯊꯣꯛꯈꯤꯕ ꯈꯣꯠꯄ ꯇꯧꯗꯅꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯂꯣꯟꯅꯤꯗ ꯅꯤꯛꯍꯧꯔꯒꯗꯤ ꯂꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯨꯝ ꯃꯆꯥ ꯌꯥꯎꯔꯤꯁꯦ ꯈꯔ ꯌꯥꯎꯕ ꯐꯕꯅꯦꯕ ꯅꯤꯛꯍꯧꯗꯕꯒꯤꯅꯦ ꯌꯥꯎꯔꯤꯁꯦ ꯑꯗꯨꯅ ꯋꯥꯔꯁꯨ ꯋꯥꯅ ꯌꯥꯝ ꯐꯖꯅ ꯊꯤꯠꯄ ꯇꯥꯔꯦ ꯑꯗꯨ ꯃꯆꯥ ꯌꯥꯎꯔꯤꯁꯦ ꯑꯗꯨ ꯁꯤ ꯑꯝꯇ ꯌꯥꯎꯍꯜꯂꯣꯏꯗꯣꯏꯅꯤꯀꯣ ꯁꯤ ꯌꯥꯎꯔꯒꯗꯤ ꯍꯧꯔꯣꯏꯗꯣꯏꯅꯦꯕ ꯌꯥꯝ ꯐꯖꯅ ꯑꯃꯨꯛꯇꯪ ꯊꯤꯠꯀꯥꯏꯔꯒꯦꯀꯣ ꯌꯥꯝ ꯁ꯭ꯃꯨꯠ ꯇꯥꯅ ꯌꯥꯝ ꯐꯖꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯖꯤꯂꯦꯕꯤ ꯍꯧꯕꯒꯤ ꯊꯥꯎ ꯑꯗꯨꯗꯒꯤ ꯆꯤꯅꯤ ꯃꯍꯤꯗꯣ ꯑꯗꯨ ꯂꯣꯏ ꯁꯤꯟꯅꯗꯣꯏꯅꯤꯀꯣ ꯃꯥꯡꯍꯟꯗꯕꯤꯗ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯖꯤꯂꯦꯕꯤ ꯍꯧꯕꯒꯤ ꯊꯥꯎꯒꯤ ꯄꯦꯟꯗꯣ ꯑꯗꯨ ꯊꯥꯡꯒꯠꯂꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯕꯦꯁꯣꯟ ꯑꯊꯤꯠꯄꯗꯣ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯩꯖꯤꯜꯂꯁꯤ ꯑꯗꯨꯅ ꯕꯦꯁꯣꯟꯒꯤ ꯂꯗꯨ ꯁꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯖꯔꯞ ꯑꯍꯣꯕ ꯀꯩꯀꯥ ꯃꯌꯥꯝ ꯑꯃ ꯇꯧꯋꯤꯗꯅ ꯑꯗꯨꯒꯤꯗꯣ ꯌꯥꯝ ꯖꯟ ꯑꯣꯏꯌꯦꯕ ꯃꯇꯝꯁꯨ ꯌꯥꯝ ꯀꯨꯏ ꯆꯪꯕꯅꯦ ꯑꯗꯨꯗꯨꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯧꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯃꯦꯊꯠꯅꯤꯀꯣ ꯁꯤꯁꯦ ꯑꯗꯨ ꯌꯥꯝ ꯊꯥꯅ ꯍꯩꯖꯤꯟꯕꯁꯨ ꯅꯠꯇꯕ ꯄꯥꯔꯞ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯍꯩꯕꯤꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯨꯟꯗ꯭ꯔꯤꯐꯥꯎ ꯃꯥꯒꯤ ꯃꯆꯨ ꯀꯂꯔꯁꯦ ꯆꯦꯟꯖ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯁꯨꯃꯥꯏꯅ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯗꯨꯁꯨ ꯌꯥꯝꯅ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯒꯅꯨ ꯃꯦꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯃꯒ ꯇꯞꯅ ꯇꯧꯕꯤꯕ ꯑꯗꯨꯒ ꯃꯥꯒꯤ ꯊꯥꯎꯁꯦ ꯆꯨꯞꯊꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯇꯤꯁꯨ ꯄꯦꯄꯔꯁꯦ ꯈꯔ ꯊꯥꯖꯤꯜꯂꯦꯀꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯊꯥꯎꯁꯦ ꯌꯥꯎꯍꯟꯕ ꯌꯥꯗꯦꯕ ꯍꯣꯔꯦꯟ ꯂꯗꯨꯗꯣ ꯃꯇꯨꯝ ꯇꯥꯕ ꯀꯥꯟꯗ ꯊꯥꯎ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦꯕ ꯊꯥꯎ ꯌꯥꯎꯔꯒꯗꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯊꯪ ꯑꯗꯨꯝ ꯁꯦꯝ ꯄ꯭ꯔꯣꯁꯦꯁꯇ ꯂꯣꯏꯅ ꯍꯧꯗꯣꯛꯑꯒꯦ ꯉꯁꯥꯏꯒꯤ ꯕꯦꯁꯣꯟ ꯊꯤꯠꯄꯒꯤ ꯃꯍꯤꯗꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯖꯅ ꯏꯪꯍꯟꯕꯤꯔꯅꯤꯀꯣ ꯏꯪꯍꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯆꯦꯠ ꯁꯦꯒꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯁꯤꯒꯤ ꯃꯆꯦꯠ ꯁꯦꯠꯄꯁꯦ ꯌꯥꯔꯤꯈꯩ ꯀꯨꯞꯅ ꯁꯦꯒꯥꯏꯕꯤꯕ ꯐꯩ ꯅꯠꯇ꯭ꯔꯒꯗꯤ ꯇꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦ ꯄꯟꯕꯅꯦꯕ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯈꯔ ꯍꯥꯞꯄꯒ ꯂꯣꯏꯅ ꯇꯛꯊꯣꯛꯑꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯛꯈꯥꯏꯕ ꯃꯇꯝꯗꯁꯨ ꯄꯥꯎꯗꯔ ꯇꯥꯅ ꯇꯛꯈꯥꯏꯒꯗꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯗꯨ ꯁꯥꯕꯒꯤ ꯃꯔꯨꯝ ꯃꯆꯥ ꯌꯥꯎꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇꯨꯗ ꯇꯛꯈꯥꯏꯗꯣꯏꯅꯤ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯇꯛꯄꯗ ꯑꯗꯨꯝ ꯈꯪꯕꯅꯦ ꯃꯄꯥꯟꯗꯒꯤ ꯌꯦꯡꯕꯗꯁꯨ ꯑꯗꯨꯝ ꯈꯪꯉꯤꯗꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯗꯣ ꯃꯊꯪ ꯂꯣꯏꯅ ꯇꯛꯈꯥꯏꯔꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯗꯨ ꯌꯥꯝ ꯐꯖꯔꯦꯀꯣ ꯍꯧꯖꯤꯛ ꯌꯦꯡꯉꯨꯀꯣ ꯑꯩꯈꯣই ꯁꯨꯃꯥꯏꯅ ꯃꯔꯨꯝ ꯃꯆꯥ ꯇꯧꯔꯤ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯖꯤꯂꯦꯕꯤ ꯇꯥꯎꯕꯒꯤ ꯃꯍꯤꯗꯣ ꯆꯤꯅꯤ ꯃꯍꯤꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯦꯂꯥꯏꯆꯤ ꯀꯩꯀꯥ ꯍꯥꯞꯈꯤꯕꯗꯣ ꯂꯧꯊꯣꯛꯀꯦ ꯍꯣꯔꯦꯟ ꯂꯗꯨꯗ ꯑꯦꯂꯥꯏꯆꯤ ꯀꯩꯀꯥ ꯃꯀꯨꯗꯣ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯅ ꯆꯥꯕꯗ ꯑꯗꯨꯗꯨꯅ ꯁꯤ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯒ ꯍꯥꯏꯐꯦꯠꯇꯪ ꯁꯧꯒꯠꯍꯜꯂꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯂꯗꯨ ꯁꯥꯅꯕ ꯇꯛꯈꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯣ ꯍꯥꯞꯆꯤꯜꯂꯁꯤꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯗꯨ ꯁꯥꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤ ꯃꯍꯤꯁꯦ ꯋꯥꯠꯄꯁꯨ ꯌꯥꯔꯣꯏꯗꯣꯏꯅꯤ ꯍꯦꯜꯂꯒꯁꯨ ꯑꯃꯨꯛ ꯆꯣꯠ ꯂꯥꯎ ꯂꯩꯗꯣꯏꯅꯤꯗꯅ ꯋꯥꯠꯂꯒꯗꯤ ꯂꯗꯨꯁꯦ ꯁꯣꯞ ꯑꯣꯏꯔꯔꯣꯏ ꯀꯜꯂꯒ ꯂꯩꯔꯅꯦꯕ ꯑꯗꯨꯗꯨꯅ ꯃꯍꯤꯁꯦ ꯆꯞ ꯆꯥꯅ ꯍꯥꯞꯄ ꯗꯔꯀꯥꯔ ꯂꯩ ꯑꯗꯨ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯋꯥꯠꯂꯦ ꯍꯥꯏꯔꯒꯁꯨ ꯏꯁꯤꯡ ꯑꯗꯨꯝ ꯈꯤꯛꯆꯟꯕ ꯌꯥꯏꯀꯣ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯎ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯘꯤꯁꯦ ꯇꯦꯕꯜ ꯁ꯭ꯄꯨꯟ ꯑꯆꯧꯕ 2 ꯑꯃꯒ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯃꯤꯛꯁ ꯐꯖꯅ ꯑꯃꯨꯛꯇꯪ ꯇꯧꯔꯒꯦ ꯑꯗꯨꯅ ꯂꯣ ꯐ꯭ꯂꯦꯝꯗ ꯇꯞꯅ ꯉꯧꯕꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯅꯁ ꯑꯗꯨꯝ ꯍꯥꯎꯒꯗꯕ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯇꯔꯕꯨꯖꯀꯤ ꯃꯔꯨꯁꯦ ꯁꯤ ꯁ꯭ꯄꯨꯟ ꯑꯆꯧꯕ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯒꯦ
ꯑꯗꯨꯅ ꯑꯣꯠꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯝ ꯅꯠꯇ꯭ꯔꯒ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯃꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯕ ꯂꯣꯏꯔꯒ ꯒ꯭ꯌꯥꯁꯇꯣ ꯑꯣꯐ ꯇꯧꯔꯒ ꯏꯪꯍꯜꯂꯒ ꯊꯝꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯂꯗꯨ ꯁꯥꯕꯗꯣ ꯏꯪꯍꯜꯂꯀꯥꯟꯗ ꯁꯥꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯗꯨ ꯁꯥꯅꯕꯗꯣ ꯏꯪꯉꯤꯉꯩꯗ ꯑꯩꯒꯤ ꯒꯝꯂꯥꯁꯤꯡꯁꯦ ꯌꯦꯡꯁꯦ ꯃꯌꯥꯝ ꯉꯥꯏꯕ ꯑꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯨꯗꯒꯤ ꯃꯥꯒꯤ ꯃꯤꯅꯤꯡꯁꯤꯡꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯨꯅ ꯕꯨꯗ ꯃꯆꯥꯁꯤꯅ ꯃꯆꯤꯟ ꯃꯦꯜꯂꯤꯁꯦ ꯃꯤꯉꯣꯟꯗ ꯐꯖꯗꯕ ꯋꯥꯍꯩ ꯃꯤꯅ ꯁꯥꯎꯒꯗꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯐꯠꯇꯕ ꯋꯥ ꯉꯥꯡꯒꯅꯣ ꯍꯥꯏꯅꯤꯀꯣ ꯕꯨꯗ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯃꯤꯅꯤꯡꯁꯤꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯐꯖꯩꯌꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯆꯠꯅꯔꯁꯤ ꯃꯤꯁꯦ ꯂꯣꯏꯅ ꯅꯨꯡꯁꯤꯅꯅꯤꯀꯣ ꯑꯗꯨꯗꯒꯤꯗꯤ ꯒꯝꯂꯥ ꯃꯆꯥꯁꯦ ꯑꯩꯈꯣꯏꯒꯤ ꯗꯍꯤ ꯂꯩꯕꯒꯤ ꯀꯟꯇꯦꯅꯔꯗꯨꯅꯤ ꯌꯥꯝ ꯐꯖꯕꯅꯦ ꯑꯩꯒꯤ ꯒꯝꯂꯥꯁꯤꯡꯁꯦ ꯏꯪꯉꯕ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯗꯨ ꯐꯖꯅ ꯏꯪꯉꯦ ꯑꯗꯨꯝ ꯑꯗꯨꯗꯨꯅ ꯂꯗꯨꯗꯣ ꯁꯥꯗꯣꯛꯑꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯁꯥꯖꯕ ꯂꯗꯨꯁꯦ ꯑꯗꯨꯝ ꯆꯥꯎꯕ ꯄꯤꯛꯄ ꯁꯥꯅꯤꯡꯕ ꯃꯑꯣꯡ ꯁꯥꯅꯤꯡꯕ ꯁꯦꯞ ꯂꯣꯏꯅ ꯁꯥꯕ ꯌꯥꯔꯦ ꯌꯥꯝꯅ ꯂꯨꯅ ナꯟꯅ ꯍꯦꯜꯗꯤ ꯑꯣꯏꯅ ꯌꯥꯝꯅ ꯍꯥꯎꯅ ꯍꯥꯞꯅꯤꯡꯕ ꯄꯣꯠ ꯍꯥꯞꯄꯒ ꯌꯥꯝꯅ ꯂꯥꯏꯅ ꯁꯥꯕ ꯌꯥꯔꯦꯀꯣ ꯄꯩꯁꯥꯁꯨ ꯏꯆꯪ ꯆꯪꯗꯅ ꯑꯗꯨꯗꯨꯅ ꯈꯨꯠ ꯑꯅꯤꯅ ꯍꯦꯛꯇ ꯁꯠ ꯂꯥꯎꯅ ꯇꯥꯊꯣꯛꯑꯒꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯅꯕ ꯇꯥꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯌꯥꯝ ꯐꯖꯅ ꯅꯞꯁꯜꯂꯒ ꯑꯗꯨꯒꯤ ꯊꯝꯕ ꯈꯣꯠꯄꯗꯁꯨ ꯀꯩꯝꯇ ꯀꯥꯏꯗꯕꯅꯦ ꯑꯗꯨꯗꯤ ꯂꯗꯨꯁꯦ ꯃꯊꯪ ꯃꯊꯪ ꯐꯖꯅ ꯇꯥꯊꯣꯛꯄ ꯂꯣꯏꯔꯒ ꯑꯃꯇꯪ ꯃꯌꯥꯏꯗ ꯈꯥꯏꯗꯣꯛꯑꯒ ꯌꯦꯡꯁꯤꯀꯣ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯂꯨꯛꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚꯤꯌꯨꯑꯔꯁꯤꯡꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯔꯒꯗꯤ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨꯗꯒꯤꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ